खुरुमजरी ISTV की पाउमिंग ताबीर सिंह तराम नोक्सरी ngasi maro pauda center na Manipur da pakhaliba project sing yengsilagani BJP Manipur gi lusingba sindokpa ki wafam leite haina sawbana phongdokre APSPA se state congress saka na lokthok na honarabasu center gi saka ga khenaba leikibana mapung phana lokthok pangamdri haina MLA RK Anana phongdorli amadi taratruk subat challenge cup ki final da football veteran welfare association mapal kangjibung amadi flam babu paraga sanaragani pau shalona pizari UPS Sakar ki matamda Manipur da pakhat kiba project sing handak tanawna pa kiba NDA Sakana kupme yengsilagani BJP Manipur Pradesh ki matangda leaders ndokpa ki wafam leite apen pen da khara leibe ki wani kaisu yanadaba leite haina president te sawbana phondokre ngasi mitai pa chutekta leiba BJP ki office ta pangthok pa permission ga unaba amada ma na wafam singa sei phondokibani permission ga unaba duda inner amadi outer ki candidate oikiba Dr. RK Ranjan amadi Professor Gangumai Kamai amadi media affairs secretary Elbasanta Sarma Susau yaki te sawbana makata na phondokibada NDA Sakar Siam kibaga mari leinana Nimitaraga Marini, Delhi da Mahana Lusingwa team Ama Chatuna Tuan Minister Singh Unaki Minister Singh Atuki Manungda Union Home Minister Rajnath Urban Development Minister Venkaiah Naidu Transport and Shipping Minister Nitin Gadkari Amadi Donor Minister General VK Singhana Singh Bamiyo Singh Yauri Mako Singh Atuda Law and Order Pibam APSPA National Highway Siamnaba Amadi Sports Da Soba Sanpam Thadaratuna Manipur Sports Sakor Hanaba Haizaki Haki Masina thabak pakhat na magdamagta thazaba pirakle haki BJP manungda charangnaba lei haiduna media da phawba phongnaiba sei karisule wafam nate imong manungi yamna apipa wafam ni central leaders na BJP Manipur Pradesh ki luchingba sing sindokpa wafam leite khangalakle hari amromda handakta Prime Minister Narendra Modi na wasakpa nimita Manipur Sarkar na mai phan kidaba amadi election gi vote khomba lakpa matamda pangthokiba public meeting phawba mai matatuna TV gi khuthangda uba namna kidabasi yamna laibak thibani masigi matangda Prime Minister da aiba cherol piduna khangan kre thabak soidana lokalakani haibagi thazaba piki ada leadership na state singi percent sinna roi karumba wafam utalaite adugumba khannade adugumba gi wafam karinta laite maramde achuba party amani na difference kanana ma yawa kanana yadaba madu leigani hojikti Narendra Modi na Saka Parapa Congress pu yang thina maithi piba maduni numaibana mi punamakse harau matamni sodokwa te state kisu karisu odona haksanna maduma lokwa loksin bagi wafam leite party asida Makatana Professor Gangumai Kamina handak election na maithi ki basi bot khomagi numit iphang phangkidaba amade NSN ayamna sogatuna Naga People's Front Sawat Kibanani BJP ki chana kawan matungina thabak pangthokani election adu da su kai su pen da balai kide president gi ching makhada thabak phajana packet ki haiki Dr. RK Ranjan na phongdo kibada handa election da maithi ki basi miyam na mahakpu sakhang mawat panani adubu Manipur gi damak ta khanba nioi lak amarom na mangon da vote pirak pa adubu thakat pa phongdo ki vote kadra su manifesto da yaw ki thabak sing adu mapung phana pangto pangam na mohona gani Union Minister Singh unaba adu da lotak pat amadi board of fencing gi matang da marik chumbu wa phongdo ki asoba sing adu chumthok nam hona gani khangalak le haiki Zamiyana thamul sokna leiba Manipur di territorial boundary se ngasidi Manipur belongs to Indian Union the yawna yojana masidi Manipur khatta dinate Indian nation gi oba territorial integrity na na botoni ko praja sina territorial integrity se na no hano ka ko border fencing se mase ko lam yam na manga khare haibadagi Ujit pagi donor minister Uliba amadi state ki home minister Uliba keno se honorable minister Singh se unarama matumda VK Singh amasu kiran ani si unabada moi yam bhajan understand to ba koi Bharatiya Janata Party da praja gi yanaga masu soidar maki pangtholo kari habi hajabador ko da pivi rei Party ki wafam natraga MLA ama oibagi wafam natna mahaki oiba motadi Imphal municipality na konba segment kharada APSPA lokthok laga atai mafam kaya da lokthok taba haibasi karigino haiba yengsin machangi Imphal area da APSPA lokthok pada mai pakpagi maung urabadi atai mafam dasu chana hanna kona pham thoi haina MLA RK Anana phongdorli hiram sigi matang da report ama
I want to do is like municipality areas the to the limit of municipality areas the way of Spalo Toga, we need to reconsider it seriously. Effectively control this needs to be expanded to other districts also if possible. Greater municipality area whereas I get this is something Manipur के Armed Forces Special Powers Act 1958 लौथु हाइदुना इरोम चनु सरबेलाना चही 13 हेना खोंजंग संगसिंदुना लाकली अमरोमदा एक असि लौथुकदबनि हाइना लमदमसगी इमा इबेल कियाना कंगला ममांगदा फी थोंगदबगी खोंजंग फावबा चंगसिनख्रबा फावबदा ngasi फावबा मणिपुरदगी एक असि मपुंग फाना लौथुक्त्रि मसिग मतंगदा MLA RK आनंद मखाताना फोंदोरकपदा एक असि इंडियन आर्मी दा मथौ हापा एक मनि हाइकी relevancy really to rankly accept India army sing the pampered to white Indian army philosophy and they make wakalo is pampered to from my point of view. There is absolutely no justification why this is supposed to be continued in the northeast or in Jammu and Kashmir without any time limit. I think I need to point it out. Indian army na see marumsida mayamama the forms of atrocities we cannot deny it. Center the Nauna Sarkar Padiba NDA Sarkarna Armed Forces Special Powers Act ki matangda akhanaba mityeng changlakani haiba thajade Sarmilana Khongjang changsinba hauba matamda Center da NDA Sarkar laikhrabani Congress Party ki oinadi ek asi lokthoknaba honaduna lagli madugi mahi oina Imphal gi mafum kharada ek asi lokthokduna leiribani haiki Political parties in the Mikhal Mamangda manifesto the Hatuna vote Fanganaba Amadi Miambo Apang Basibagi Monda a first pa Lokokani Haikraga Mikhal Lureba Matunda a first pa Lokokna Tabakamata Lokotrabadi Madugama political party adu Wakal Yaudaba Miamgi Kandaba party ni Mamangi election the Ainataming Masi NDA government Hagada Lakre Maroid BJP gets and the Armed Forces Special Powers Ripple to walk municipally. When I see Canonina Harigadi, part of the manifesto in a political manifesto, and not just gimmicks. I am saying the Nagi board cat stone over my imagination, say, India, Laktar, to BJP, the rule of Tadi, Salo Tokane, I am saying the team winner, just political gimmick winner. I do sense the Makui manifesto, the hop, not to the Ainkan, but the Moki of Topam, twinkly, the same. Like yamna casually Quilotokani guy and some Harago was before to whip after is in the Taikuning any party I with them as absolute tokani and the weekend Binam Paramo Targadi. This kind of nonsense should be stopped by any Congress OBI, BJP OBI, any third party OBI, any communist OBI. See, it's a very serious matter. A very life and death question. Tamthiraba ek asi Maoist na operate toriba India ki tongan mafam singda thamdraga Manipur da ngasi phawba thamjilibagi wahan thokarino ek asi miyam na pamnadraba ek ni masi makhatana sangthana thambagi mathuk tadre haiki The Armed Forces Special Powers Act ki matang sidi masi koi pamde haibatai pamdana lai ngasi pamde as a legislator haidre MLA ngasi pamde and spa must go. This is not for a civilized, democratic country like India. ISTV News Gidamak cameraman Imogaloina Paudum Jariba Sunil Kumar ISTV News Imphal. Tuan community sing asi chocolabadi a state amadi nation orangamani haina deputy chief minister gakhangam na phongdokre ngasi hozal Imphal da pangthokpa rongbai zati gi masak nai ba musing punna unabagi thoromda mahak na wafam asi phongdokibani thoromada MLA Jahamung Pamai IS officer amadi ate department singi maruweba officer kaya su saru yaki tuan bai se nomai amadi hiram kaya da khanani nabagi thorom su pangthoki gakhangam na makhata na phongdokibada rongbai zati asi Manipur itihas ki yam number we bazati amani moirang parbabadi kabui salang mai bigi wari asina marwe khudamni lamdam asida Christian dharma satri gi mamang dale ram bazati as gi phibam amadi hauzik ahom ba kaya lakli ba asi western civilization gi chaiting yauri hanale ram phibam dagi hauzik yamna develop tawe
public leader sarkar ki makok thum officer amadi mapal lebak ta phawba thabak tawduna leiba jatiya se mi sing leiri jatiya se dana tana atei jati sing su education amadi atei hiram kaya da sakona mohna duna shanti leiba amadi nungsi chanana leiba lebak oilasi haiki healthy community mayam pulakanda afaba yamna vibrant yam oiba adugumba state ama rajya ama pura kadari maramdana akogi malay sa lang se individual amam ai haiba mamam se masi matik saba yamna pidam ningai oiba mi amam se walakpa quality mayam le rabasu ko pidam ningai oidakta mayam lakagum lakakpa adigi asigumba mayam sina ayamna nena ta family ama hek leba kanda madugumba mayam pullaga leba ama sema kan shanti o leba ama oigadabani Health Minister Pungjathang Tonsing nangasi tongan ba health center sung yengsin kre Minister na thongju part 2 da leiriba urban primary health center athuba matam da samjunduna sangargani hari ningom thongjaw da leiba urban primary center gi building su athuba matam da sabaga loinana awat pa doctor thamlagani Minister na yangang popit da leiba primary health center yengsin mara naw saba toilet mari safety tank amata yorum da thengnaki khongchat asina lamlai amadi sombung primary health center ki phibam sing su yengsin ki Minister khongchat asida thongju kendra ki MLA TS Biswajit amadi lamlai kendra ki MLA Ketrimim Birian Suloina ki ana laying lam da awara pa laitana na ba hodagani haina minister na phongdoki doctor se ta se kita wa doctor wa ba se PG tabla se 185 ikho tarok piba service bana sinaba ngam to sile bagi maram na kanu to bani Masih ya thoda je hoga kari kari MLA sahab ne to head of department na to se passenger ta ये के वही डॉक्टर सिंह से स्टाफ सिंह से फसना पब्लिक से ऑफिसर को और सो यार ना हवाई जाओ ना सभी की सेवा से कोई बता दो Loktak Pat Maunamuk Mochin Nanaba Tabak Chatabiganu Haina LDA Project Director L Bagatona Apil Torkli Loktak Development Authority LD and Loktak Pat Kananaba Pakali Tabak Thorom Singh Amzugi President Luchingba Paumi Kambu Amana Nasi Yangshin Kre Khongsit Atuda LDA Project Director L Bagatona Loktak Pat Kansi Harbadi LD and Pakalak Tabak Thorom Singh Miam Namating Pangbiu Haina Apil Torkli Hiram Sigi Matanga Automama Ising macam pun merfu da Loktak Hydro Power Corporation mai pakna commission tau kraba matungda Loktak Pat kanaba thaba paikhat pa hobogaloina na Englishing macam pun mai phu tarukta LDA lingkhat ki punna square kilometer chani kuntha taruk pak chawba pada si kanaba lupa ko chahum humputra mari sangna LDA makada phum sengba madi akoi bada leba khunja sing ningthina khunda laita anaba thaba paikhat ki All Manipur Working Journalists Union na LDA ga loina na chat ki khongchat aduda phum sengbugi thabak chathakraba mafam sing koina chatuni yengsin ki khongchat adu sauya kiba LDA gi project director na phongdo kibada K Pro koba mapalang gi farm mana Englishing ani mapan taradagi lising ani tarahundagi mas tha phaba phum sengbugi thabak paikhat lambaga loina na sada humtaragi changda thabak pangthok lamki madugi matungda Manipur gi farm mana makata na thabak chatri phongdo ki Out of that, from the Sengokpagi Mukta, 224 crore Rama, Madu Yawi, Madu Manunda, Atayana Casement Conservation, Biodiversity, and the Livelihood Program, Mayam Yauri. Akoina 2009, the key, Nasia, Hana Lemeba Lake, Pibam 2009 Bauda, Lemeba Pibam to the House 2013 14 is the Akana Pangzeri Lake, Kanosidi, satellite imagery in a Sakini, Loktak Development Authority in a Pakalaiba, Amadi, Matamduda, 2009 to the Planning Commission, Sanction Hector, Guamatunda, project is outsourced of Toga, Pundi Removal, outsourced of Toga, outside from the Pito, have among Labina, Pagi Kepro, Infraworks Private Limited, and Hyderabad based family, Adura, PCL joint venture, farm Sidapena, contract CP, contract CP, Ramatunda Mokona, 2010. 9 award ovni 10 gi January dagi thabak si paiba hauduna 2013 gi March fawa subi ki aduda ko project se 70% mu moina complete awirami pada si manung saramba phumsang sing matik chana kheti puron pi khre hauju amuk nongna sang chaniwam sagaliba sisu aina yabana te atha phum lising ni pan chama humdra gi
amamamda lupa lising nifu ki changda compensation pikhrabasu nongnamong sagalakliba si tawbigano haibaga loinana elbaga tona makhatana manipur gi danatana awangnong pokki oina khwaidigi chawa thumi chendaba pat asi kansi harabadi LDN paikhalakwa thawak thoromsingda miyamna mateng pangbi haiba appeal su tawki ngami sing adi khunja sing akhoi then most kanoina akhoi farmer sing sina hajen ninge se yaragadi akhoi lake si hayang tung koina hingnabagi damakta akhoi tungi chai su sing gi damakta lehunabagi damakta adi ecologically am sound and lehunabagi damakta lake si enclosure to si tokpiu aduga maruina akhoi lake ta hana compensation or livelihood ki package phangraba akhoi atha phum owner sing adagi akhoi phum hot owner sing na amuhanna atha phum thabidana adagi phum hot da lesson bidana anoba thabirakta ba ngasigi akhoi media gi thongda mayamda appeal tawjari Jigaban Sharma galona pogdamjai ba Richard Engine Loktakpat Fortis Hospital, Basant Kunja, New Delhi na Ibuyama Hospital and Research Center ko kusam naduna numitni sa tharakiba liam na laing bagi camp na solution kre. Kemasi Fortis Hospital Executive Director Professor Dr. Upendra Kaul amasung Pulmonology Head Dr. Bibek Nongiagi biyang makada sa takibani. Lotion bagi thorom gi saruk am oina heart ki anaba leader music gi oina awareness program amasu pangtoki. Fortis Hospital gi General Sales and Marketing Manager Rajib Bandari na Fortis na Ibuyama Hospital kusam naduna Manipur miyam gi damakta tuan balaya sing liam na laing bagi camp thani hum gi manungda amuk tonam honagani. Executive Director Professor Dr. Upendra na niyobi hingbagi mong urbanization na holakpa amadi hakang sajal tabu walakpana heart attack torok bagi maram oiri karang po Asia glebak sing thamogi laina nabagi sang नोमगी हंगलकली है कि जो 20 सिगरेट से ज़्यादा पीता है दिन में तो उसको हार्ट अटैक होने का चांस 5 गुना है ज़्यादा नॉन स्मोकर से। जो 10 से 19 के बीच में सिगरेट पीता है उसका चांस है 3 टाइम्स और जो 10 से कम पीता है उसका 1.5 है। तो मैसेज ये है कि सिगरेट तंबाकू किसी भी फॉर्म में बीड़ी सिगरेट तंबाकू चबाना ये सब रिस्क है तो वो जो है नहीं करना चाहिए लेकिन Catholic School Kansipur gi tarahumdoi suba incentive award pibigi thorom ngasi school sigi parents teachers association sinduna school sigi hall pangthokre thoromadu da kerau kendra gi MLA Thamarjit Karam PWD gi chief engineer and Lokendro masung school gi principal oriba father Joy Kushenna thoroma pushing oki association gi president S Bubona sayas gi high school living certificate exam da school sigi position holder da yawa mahiroi amasung subject topper sing loinana school sigi top 10 award amasung class topper sing da khudol pot piduna poning thawatki Well, no tobacco day gi thorong mari lenana ngasi Ifal West District Medical Directorate ki District Tobacco Control Cell na sinduna free 100 minute for a tobacco free India haba wakalonda sayasigi oina rise taxes on tobacco haba thimda lamphel leiba RD wing da pangthokre thoromada Ministry of Health and Family Welfare gi Chief Medical Officer L Swasti Charan Impal West ki Chief Medical Officer S Bimol Kumari District H Control Officer S Gopal Tharma Pusing on Sar Yaki Chief Medical Officer Komolini na hidak mana sizinnabat thingnabagi thabakasi department amsung sarkar gi market gi honaba yab honarabasu madubu mapung phana isai sano honadaba sina mai pakna junction mangamdri haiki Impal West ki Chief Medical Officer Bimol Kumari na hidak mana sizinnabana sonba amasung son pakya gi matangda mapung phana khamina na kanu honari haiki L Swasti Sarana hidak mana sizinnabada Mizoram na khwaidigi makok talairi aduga Manipur na mga subada yauduna lairi mana makatana hidak mana na miyobada makhal makakaya gi laina na halakpa yai khangabasu sizinnaduna adumot lairi masi thingnaba isa isana masidagi laptop mathau tai haiki numit amada kogi injagi mi chahum toba aeroplane para hai India si 80% me 80% the sida so koi ko tha to ko se thai puti patti ha chitana kan ha ka oi ko patti tha ka ne kham na na koi si to ko patti ha si kham na ai do gi hanjan chari no ke hanjan chari no sa ki ba na ke thori no hai ba si ko ka to ko wa sai gi addiction
National Highway 150 Pathoknaba Sangai Parudagi Changangi Pawgi Lam DC Impal West na Sayi Sigi Mas Kumani Toy Delusion Magalogana PWD Department Sinakre Lena Megi Contramato Pawgi Manunda unauthorized oil Lady Sing Masana Tadok Naba Kangalagli Masina Makata Laterabadi Jun Amagi Ayuk Punktagi Takai Horgani Hina SDO Pasoina Order Matokre I was a Pawgi Maratana break am Tangominasi Jiri Amukana Taram Noksari Manipur Leva Mahitam Pam Singi Hostel Authority na Right to Education Similar Patarabadi M Sunatarana Lowroy Hana Union Sigi Secretary General Lystrom Ryan Napondorli M Su Headquarter Pangto Pawgi Pamada Makata Raduna Tasiki Tang Kungundoida Standard Robert School Gimahi Kungatar Hostel Ligi Chantor Kiva Todoka Mari Lena School Authority M Sumama passing up in the Pamina Warushin Procre School Gimakedi Hostel Warden Cook also Male Nurse Tantokre Yasi Mamin level school singda Mahiru Singh Haxel Toshadaba Abadi Akiakang Len Chatari Tawasima right to education Kongaunabani Asmoto Dosi Amuhana talk to another school authority na section na Yanson Biu Hari Ashigumba Yana Tony Daba Toduke Asi Standard Robert Higher Secondary School the Tokravasu Atopa School Singda Atopa Higher Secondary Singda Toduk Asi Amuhana talk to Nabagi Damata Section Toran Kalokapiu Amadi Welfare gi damakta asi phoba emsuna mamang dagi jahi kya disang sitna leptuna sulai sadar gi right to education da solko taragadi akhogi damakta emsuna matam chupada lepki gani ha Manipur Police ki PRO na me kungama panda thoki bacharol amagi matungina Thawal Police na Polel Police Post Manak tagi fari hariba Thambal Khong Sablekai dagi Sanang Tem Zoni Maitei sei kungama pan apopa Asyam amusumhana Hyderabad fari hariba Khongjom Pat Pandagi Sapam Robindro sei kuntraga manga apopa as Bagirot hariba mu ani sei Pripak Proga Karikum Hiram Amatada Mari Lainadi Hana Lobusige Senior Publicity Officer Melai Cherol Amana Fondorli SDO Dr. Kisan Sumha Kistabani Harpat Chani Hariba Hobson Ningson Special CBI Court Namara Lady Hikre. Yasi New Delhi Patiala House the Labor Special CBI Court na Rayasi Takibagalona Matang Tagi Kuntrada Karamba Cherak Pigadi Habigi Argument Torgani Hari. Social Education and Moral Development Youth Committee Wangjing Eskelekaina Wangjing 10th Assembly Manung Daliba Handak Pangtokiba Class 10 Masung 12 exam da First Division da Mai Palak Laba Mahiru Singh Kudol Bot Piduna Puning Tawat Kre Wangjing da Pangtokiba Tormas da Local MLA Paulam Brozen Susal Yaduna Class 10 Mahiru Merfudraga Tareta Masung 12 ke Mahiru Chamaga Kun Katareta Manapiki MLA na Hausuki Matamda Education Yauduna Sakupa Pura Pangam Pamdaba Todokya La Ningai Oibana Mahiru Singh Puning Tawat Patorum Pangtopasi Apapa Kongtang Ni Haiki Handaki Class 10 exam da Nepal Super Position Tarakraba Second Heart School Yaripoki Mahiroi Konthausam Malemgan B amadi First Division da Mai Pakiba Mahiru Singh School Nasina Puning Thawat Kre Singzamai Kathel da Bom Pokhai Handuna Mapan Yemi Ani Sikiba amadi Miyo Kya So Panhan Kewa Thodok Manipur State Council CPI ne Yaning da Bafongdurli Miam Tin Mafam da Bom Pokhai Hanbagi Thabak Matung da Amhona Thon Dana ba appeal Tori Nakalamarom da Loitang Khurok da Laiba Sarkarga Su Tawnariba URF ki designated camp ta Lupasigi Kadar Ani Halaga Phomjilamba Thodok Nuai Tabasu Phongdurli Santi gi lambi da lakna Honariba Lupasigi Marakta Asumna Hana Sunabasi Tawdabana Punamaki Apaba Ogini Hari Manipur Political Science Association ye chai mi pham pangtho pagalona na political science ta research haibasida nomi yoba state thaki conference ama Manipur University Political Science ki department ta pangthokre plenary session da School of Social Science ki hana ki din Professor KSS Bimolana Shia Lauduna Dr. Hobam Indra Kumar Dr. R K Nimai Dr. CS Priyoranjan Dr. Vijay Lakshmi amasung Dr. Dhanabilai Sumna tongan hiramda resource person oiki Senapati Karong amadi Tafo area da Yolamba Lupa Lak Mangaromgi Matam Helaba Hidak Achaport amadi Aki Amogi Polam Singh Senapati District Consumer Club na tongan Balup Singa Kusam na Duna Pagat Kre Pagalaba Polam Singh Senapati Katil da Tenduna Tamlaga Miam da Port Chai Labor da Chaching Nanaba Bab Tanani Thorom Zupang Tokre Before Masida SDO Paumata David Kamu Naga People's Organization Kulkiagi Lusing Masing Mahiroi Lup Singh amadi Nupi Lupki Mihut Singh Saruyaki Senapati District Consumer Club ki Chief Advisor KS Poliona Malamdura riba mipum kudimak matang matamgi oina consumer loina oi maramasuna isana sizinaba pamdraba pot namthak tawrga mingonda yongani khalabadi min amuk
योलक्पा नमथा के पोट सोदन फंगलक्कनी हाई अगर कंज्यूमर अमाना मदो चेकिंग होगा हाइबसे अखोगी थाउनी अदुना पोट मचा अमदिगी हाउना अचौबा हाइबसे अखोगी खुत्ता लेरे अदुना अखोइना अखोगी राइट्स अखोइना तोपुम थोकपा अखोगी ड्यूटी खांबा अखोइना अलर्ट ओइबा हाइबसे मसी याम तंगाई फादे सिंगजोई सिंगा मखोंगी बम पोखाई हंदुना मिसी मिना थोन किबा थौदोक अदु प्रिपाक प्रोग करिगुम हिरम अमदा मरी दैनरे लोबसगी सीनियर पब्लिसिटी ऑफिसर गी मेलेगी चेरोल अमना सेंगदुरगली Environment and Economic Management Association Imana Department of Environment ki makhada Biodiversity Conservation ki matangda nomagi oiba khanani nabagi phamama association asigi ke sampata leba conference holda pangthokre toromasigi saruk amoina luang sangom mayai chingyada komla pambi samrom su thakre hari Manipur Sakana Library Mirai Biri Haiba Wakata Library and Information Science Students Association Manipur na wakat khongjang junction kre association gi mahiru singna si minister tamdala ki khongchat asina si minister gi get jorom daida police na thakhi police ke ahen ma forcing thomjin duna kangla pak phawat tak toki mahiroi amana Sakana Library bu thoi da basi yaning de library yaudrabadi magul leba education purak pangam loi hairi Sagi makada librarian jama ka traffic log ke dabse office assistant on top pile aduga library 95 sakara bagi so librarian laude madugi mayok ta changje lakpa kongjang ni khoi gise education minister na yamna thaja banjin nanjin pira ga thumasi pawa thabak to on top pirak ta bagi ngase khoi CM da memorandum vision jage na khoi si changak bani manipur gi government paliba government sina library haiba pose muthan na ba hotnare adugi mayok ta changje lakpa kongjang ni Haukiba February tang tara ni pan ni bidangda thobal kiam letan poktagi chahi tara hundogi ni pimasama rep tauki haiba thodok ta chenaba MD Muhi sahi humpugum doi kiam letan pok nasi district and session judge thobal gi ko na nimi tara ga mangani gi judicial remand da sajwa jail thazin kre me kun ga tareta thobal police na phaduna custody de lerkiba Muhi ngasi court ta putrok matamda marabak thirabuni pimasagi imung manu kerweleka gi music na mara lebe music bi cherak piu ma thadok pe yaroi haina court thomjin ki hausi atien ba break amatanga amu kana lobinasi hanak marak itha thajadana thodok wathok kharana maitei yamati mati pangal singi marakta santi kaibi aba phibam hek lakli ba si laibak thibani haina minority development forum manipur gi cherolaman hari hangangi hanachingi matangda ikopungi wathok amuk lakli ba si warusin lenakna lehenbiu yumlon karon naba kun thangnabada dharma karma gi lamgi wahauda phurup ki marakta thokle birang singa sige chumaran Hauzuki lenga asina tidok piduna warusun atubada purak piu tasengna maiti pangal singna ain kaina changsilak pamitop natraga Bangladeshi Muslim singda support pipam thokte hauzik orali ba Manipur gi film asida wato khudimaki warusun purakna bagi damakta puruk khudimakna punna phamin duna amana amagi asoi angam tidok min duna warusun lehen bana tung koini gi santi purak pada kanagani amadi lewa ki sakko torang sukumang soksun gani hai Northeast Dialogue Forum na Women Action for Development amasung Merapabi Youth Club pasoi yurembam khusam naduna nupi angang na sataba miyot minegi matangda miyam gi phamama yurembam community hall da pangtokre tormasada senior journalist irengmam Arun Child Welfare Committee Bisnupur chairperson IPSA Ward Kid Secretary Sobita Mangsatabam Yasalgi President Konjangbam Gunile Masusar Yaki Manipur Sahitya Parishad Thobal District Branch ki taraga ni thoi subuma pok numit thorom Revival Foundation Hall Wangjing the Pangtokre. Tormasida Parishad asigi chip petrol naurem gandhar yauna. Sahitabu pamza miyo kyan sawyaki. Tormasida mana palakraba aiba tarukta khudur popudra ikya kumnaba utpagalwena Surchandra Yumnam na iba lamang na kraba haiba dramagi larik amasu phongki. Tormu saruk amaoina saring saidin nabagi torma masu pangthoki. Sakar pariba Congress Party CLP mifam ngasi numedang chief minister okram ibobina chair longduna mahaki Bangalore da pangthokre haujuk oraliba political trend asigi matang da khanabaga lorena center da NDA sarkar lakiba sigi matungina Manipur da Congress na lusing ba sarkar asigi thabak thorum sing hena kangkana bagi matang da sukum na khanani naki mifam maduda deputy chief minister ge khangam education minister obedana tana sarkar gi wangang su oriba MO kendro amadi atai cabinet minister singsu saru yaki Bhutan da fashion industry chakot na papadam da project Bhutan hana mingthon ba
showcase ama utkre hari Bharat amadi Bhutan gi marakta hena pu mari thamnana padam da pangthokpa rural textile academy gi thoromadu da India gi mahut chinduna Robert Norim su saru yaki mahna Manipur gi rani phi yauna atai phi makhal sing amadi Poloina singba utki hari lonana mahakalona kiba kumarjit laisam gi su so aduda Manipur gi bridal collection sing utki so si Rural Ministry of Textile Bhutan Robert Norim da invite torpadagi anirak suba oina mafam aduda so utpani hari Art Society Manipur na sinduna Manipur Hindi Parishad ki auditorium da ngasi tongan balam da mana phalakraba society ki members sing op ge thorom ama pangtokre mana phalaklaba news sing da society ki makedi ki achamba khudol pot piduna ikai khumna utki hausi makata sanabi ki paw lobisi Sanabagi Pau Pizari. Taratruk Suba Challenge Cup Veteran Football Tournament ki final da Football Veteran Welfare Association Mapal Kangjibung Amadi Flam Babupara Sanaragani Manipur Veteran Football Association gi miyeng makada mamang thagi tang kun ngama thoidagi team kun gani thoina sar yaduna impal gi Mapal Kangjibung da chathariba Taratruk Suba Challenge Cup Veteran Football Tournament ki ngese sanakiba ani suba semi final match ta Flam Babupara na Basai Thamoi banbu penalty da maitiba piduna final chunky timanimangna normal time da goal amada chanaba ngamdabadagi kick from penalty mark na decide tobada Flam Babupara na Basai Thamoi bulu goal nipan manga da maitiba pikibani KG yankani thoi KG yanki taru aduga humpugi kalupki senior boys ga competition da Manipur Police Sports Club ki o inau Impal West ki S Amarjit amadi G Dinesh na winner wakre Manipur Amateur Boxing Association na team mapan gi boxer nupana pi sanaroi chani go butra ga taruk na saruk yaduna kumalapa ki boxing stadium da arena da chathara ki banupa gi mari suba sub junior kun matu suba junior kun ga taruk suba senior amadi nupi gi om suba sub junior tare suba junior trom da suba senior ki competition singi yasi pangtu ki tongan wet category singi sana ki bada junior girls ki final da for 8 kg 54 kg amadi 63 kg da Tobal gi Kebina Impal West ki Ice Mahe Impal East ki and Nilamana magi lamba mai tiba pin no winner okay junior boys ki final da 49 to 52 56 69 75 kilogram ki sana ki bada Impal East ki W Telaiba Impal West ki A Malemganba MD Ibrahim Bisnupur N Bimola madi Impal West ki L Amarjit mai pak no winner okay DM College campus laiba indoor stadium da thama subna satharakpa residential table tennis coaching camp na solution kre doshon lagi thoromda deputy chief minister ke khangam kawasana industry minister Govindas Konthaujam Professional Sports की Parliamentary Secretary and Prithviraj Amadi Manipur Table Tennis Association की President Dr. K.S. Lokena Thormo Pusing Oki Table Tennis Federation of India की मखादा Manipur Table Tennis Association ने सिंधुना सानोरी कुंट्रा को हम दोनों सर यादुना तासी की तांग अमदगी कैम मची सतर की बनी लोशन में की थोरम का मरी लेना Association की मकेदगी कोचिंग कैम असिबु तापीरीबा कोरिया की कोच किम होंग हान अमदी याते कोचिंग दा खुतुल पोट पीदुने क्या खुमदम उतकी Deputy Chief Minister के खांगम न फोंदो की बदा बैडमिंटन अमदी टेबल टेनिस मसाना से Manipur masasingda sanaba masana oibana hena kanba training piduna prithivida masak topa sanaroi puthokna bahona gadabani handak chathriba coaching asidagi phaba sanaroi sing puthokpada ma ki makedi pangba yaba mateng pangani hairi India ki mai se we pregnant se international status sanadra takaman ko ngwa shona jat wo shro ngasima ko event se so ne fa fuga da ko le se nasi that be a big history tomorrow masih sila ko se hayang se achoba agari koreani la pura Mr. Kim na la pura training ni na mo ni la achoba ino to la pura ai masih kusana sa GBB level ka sana le kan slow na ni Mr. Again Sports are all have a team da
Ain Til Katana, Pausek Lamda Mato Toriba, Pomi Singi, Team Media, FC, Amadi Ampagi Makadali by the Frisingi, Team Referee, FCga, Football Exhibition Match Amahayang Ayuk Pung Tait Makai Tabada, Impali Mapal Kanjibung the Shanaragani, Trombasida, Tawiban Kendrick MLA Joy Kishan, Ampagi General Secretary Ranjit Roy, Hana Ampagi President Oramba A. Santos Kumar, Amadi District Transport Officer, Impalweski, M. Manina Tromapusing Wagani. All Manipur Volleyball Association Giming Makada, Lamding Educated Welfare Association Lamding Kuman Them Sinduna. Association Asigi Volleyball Ground, Team Nipana Saru Yaduna, Marisuba State Level Junior Volleyball Tournament, King Asana Kibada, UWPWC Uchiwana, NYB and Naurimbo, said Om Sinoda Amadi as UWC Ideng Banna, 7-star Itaibu, said Om Sinoda Mighty Pikre. Zungitang Amadi Tariat Pawi Banunda, Ambagi Restore Body, Builders Singi Transfer Toba, Amadi known Association that Toba Yargani Hana, Association Asigi, Publicity, Secretary Opium Command Hadropacher Lamana Kangalagi. Manipur MSL Boxing Association Sinduna, Kumalapaki Boxing Stadium, the Satariba, State Level Men's and Women's Boxing Championship, Hayang Loshingani, Loshingani Tromda, Works and Transport Minister K.S. Ratan Kumar, Manipur Olympic Association Functional President Bijoy Quizam, Tobal District Session Judge S. Imosa, Director Prosecution MZTS Kumar, Hana Health Service Manipur Director Oramba Dr. Y. Yaima, Dr. S. S. Susandramadi, UCM President Jumnam Nabachandra Tromopusing Wagani. Dibong ZP Amadi South Barak Veteran Football Club Tayasuba Makalal Memorial Veteran Football Tournament ki final the thing nargani. All Zidibam Sports Association Sindna, Zidibam Government Higher Secondary School ki playground da Tasiki Tang Tarag Mapandagi Chatrakpa Tayasuba Makalal Memorial Veteran Football Tournament ki ngezi Sanakiba Anisuba semi final match da South Barak Veteran Football Club Kasar Asamna Silchar Veteran Football Club Kasar Asambu Gol Manga Ani Damai Piduna final Chankimani Tournament Asigi Auribu match Zungi Tang Anida Sanaragani. Impal West District Police Commando Amadi Nifu Subasam Rifles B Campaign Kanchipur Yapun Batimna UNLF ki Swap Style Measure Ama Langtabal Kunjamaya Lekai Digi Fari Hari Parbami Edudi Tobal Hokamaning Lekai Digi Samandram Jagat Elias Tambaljau Apopa Bihari Kawi Maka Taba Wahang Pang Chatana Bagita Makta Sinjami Police Station Sinakri Hari Hauze Makatana Nasi no Magi Okiba Ayang Sagi Pau Pizari ICAR Lampel Pataki Pangba Pau Gimatungina Nasi Quadigi Saki Basi Celsius degree Contramato Dasmik Mariwaki Quadigi Inkibana Celsius degree Taragani Pandasmik Mariwaki Luxury Operation when the Changa Yuta Chada Marfudra Waki at the Matung the Chada Pumato Oki no Jogi Chang Sino Oki Losla Padamoro Power Mukana Pizari Santana Manipur Pakali project singing Yangshin Lagani BJP Manipur Luchimba Shindok Pagi Wapam Laite Haina Sawan Fogokre Auspa says that Congress Sakar Rotona Honorable Center Sakar Kenabala Kibana Mapung Pana Lotopangam Dri Haina Emily Arkiana Fogorli Amadi Pradak Subat Challenge Kopi Panilda Football Veteran Welfare Association Mapal Kazibung Amadi Flam Babu Paraga Sanargan ISTV Pogi Tabiru Singh